Akashvani Imphal Marangthi Ibehaibi pau pajari Sports amasung nutrition haibi hiramda numit humni chathagadaba jati thaki khana nainabagi thoram ngasidagi Manipuri University da hodokre thoram madu anthropology department of physical education sports Home Science amadi Internal Quality Assurance Cell Polestar College amadi Manipur University ki College Development Council ka punna sinbani Thoramadu da Manipur University ki Vice Chancellor Professor N Lokendra na hai Sports Scientist amadi tongan ba khang ahi kya gi matung ina Manipur ki thang ta asi maleng gi thak ta bukhatuna masina piri ba kana basing mafam sin ba thungna chandok pagi tangai phadaba lei haina phongdokhiba leikrabani Association of Indian Universities AIU da thangta asi yahonnaba Manipur University gi maikaidagi taksinkhre AIU na su soidna thabok to anthorakane haibagi thajaba lei haina Professor N Lokendra na phongdokhi Social Welfare Vibhag ki Director Ana Arambam na hai Tael da laiba Ideal Blind School gi awat apasing men khatna ba hotnari wafam asi school asigi yakhaini thoi chuba mapok kumon thoramda phongdokhi bani Thoramadu da Ideal Blind School gi mahiroi singna tongan ba isegi jantra khongduna makhoi gi haisingbu utki ISSLC lising ani kun mangagi parikha da mai paulakraba mahiroi singbu chu mana piduna pukning thawatki Thoramduga mari leinana Social Welfare Director Ana Arambam hai lenga ki makha da chalai school asida mahiroi singbu lairik te yauriba parakhak tambi bagi mathakta tongan ba kuchai bagi sinpham singi matangda takpi tambiri Kendra gi lau sing usibara sing Chauhan hairi lau sing ugi scientist singa lomi singa hakthengna unaduna wari saba yabagi kodong chaba pinabagi pandamda Viksit Krishi Sankalp Abhiyan chahi asigi October 3 da hodoklagani ngasi sangsat ki Lok Sabha mifamda hanglakpa wahang amaga mari leinana mantrina pakum piduna hai thorang asi manung channa scientist singna lau sing u vibhag ki official singa loinana khonggang singda chatuna lomi singa unagani maduda lau sing ugi oiba anoba technology sing sijinnaduna pothok hengalhanabagi matangda takpi tambigani makna hai Viksit Krishi Sankalp Abhiyan gi manung channa haukiba me thada chathakiba campaign da scientist singa lomi koti ama Lak kuntra hundega unaduna wari sakhi sarkar asina lomi singbu scientific oibal onsing ugi thabuk tohunduna chathok hena lehenaba miyeng thambi haina su makha takhi Uparashtrapati gi mire oinaba NDA na thagatliba mihut CP Radhakrishnan bu ayetpa yaudana khananaba Pradhan Mantri Narendra Modi na birodhi dol singda appeal tawkhre Kendra gi Parliamentary Affairs Kirini Jujuna phongdokre Wafam asi NDA Parliamentary mifam pangthokla matungda pangmisingda chiridi jujuna phongdokhibani amoromda India block ki oina hanai Supreme Court ki judge oiramba B Sudarshan Reddy bu Uparashtrapati mire oina ba khankre Uparashtrapati gi mikal mathang thagi mapulda pangthokani ningsingba yai Jagadip Dhankar na hakjangi phibana maram oiduna Uparashtrapati phamdagi pothakhibadagi nauna Uparashtrapati khannabagi mikal pangthoknaba matam lekhibani Mapal Thoram Mantri Dr. S. Jaishankar na Sainagi Mahaka Phammanaba Wangi ga unaduna leibak ani oiba tongan hiram singi matangda khanakre khanabadu chenmilon amadi lalon etiki wafam yauna border threat lampi thong amadi turel gi data sing pithok pisin tongnabagi matangda wari sakhi Shri Jaishankar na hai malengi hojik oiriba phibam asida chenmilon gi lamda chapchaba khal amangakna thambagi tangai phadaba lei makna hai Bharat amadi China gi mari asi tongan hiram ahungi makhada pongani hiram sing adudi amana amabu ikai khumnaba leibak anina amana amagi apamba sing masak khangba amadi karamba thawona leibak ani asida soanba yabagi haibna singba asi khangna chatpagi tangai phadaba asini Amoromda Bharat amasung China gi kunmairak suba special representatives dialogue New Delhi da hokre Bharat ki National Security Advisor Ajit Doval na luchingba mir kangbuga China gi mapan thoram mantri Wang Yi ga mifam aduda leba mkhai gi matang yauna tongan hiram singda wari chanaraba yai India Meteorological Department na ngasi Manipur gi mafam ayambada mayai oirap kanba changda nong churaba yai hairi Met Imphal Center na thokpa cherol gi matung ina Imphal West, Imphal East, Senapati, Tamenglong, Kangpokpi, Ukhul Jiribam, None, Chandel, Chusampur amasung Phairzol jila singda ngasi mayai oirapa changda nong churaba yai pauloi jare